Kuki narco terrorist singbu maru phangna muthatuna Manipur amasung India bu kanminasi haina ngasi Thawbal amasung Kaching district ki Tonganba Mafamsingda miyamna makuta India ki Phiral Paiduna kholau kaya laukhre. People's Alliance for Peace and Progress Manipur ki lamjing makhada Thawbal Wangmataba, Thawbal Kaithel, Thawbal Okram, Babu Bazar, Khangabok, Wangjing amasung Khongjang Bazar da pangthokiba Khongjang sing aduda miyamna Kuki militant singa khudek pinariba su khudakta kakthatlo 1961 gi matungda changlakpa Kuki migrant sing halanko Aikoi ingna chingna laiba pami haina thaba pletka sinsu sijinaki ngasi gi Khongjang aduda sarukya khibi maira paibi amana phongdorakpada India gi phiba nungda tiliba Manipur asibu center na yengsenbidaba asi yamna pende India gi pikraba state Manipur asida thama pallom irang thokhaliba asi India government na aikoibu India ni haina khangbiragadi karigidamak aikoina santi phangloi dawribano hairaduna central government na Manipur asibu tongana tahanbigadawba oiragadi ngasi aikoina paijariba India gi Phiral asi matungda paiba pamjadre haike Nakalamoromda People's Alliance for Peace and Progress Manipur nangasi Manipur gi mafam sinba thungna Manipur gi amasung India gi Phiral Paiduna amadi Tonganba warul iba placard sing Paiduna Miyamga loinana Khongjang Changsinkhiba gi saruk amo oina Kaching district headquarter da su Miyamna Khongjang Changsinkhi Kaching Kaithel gi lambi gi nakyeta masing yamlaba ima ibel amadi Kaching Aramba unit ki thongmi sing loinana Miyoi kayana khutta India gi amadi Manipur gi machu taret ki Phiral Paiduna Chathakiba ngasi gi protest aduda remove double standard AR abrogate sue with Kuki militants deboard illegal migrants down Kuki narco terrorists save India save Manipur we want peace haina thaba placard sing su paiki